ꯍꯧꯖꯤꯛꯁꯦ ꯀꯩꯅꯣ ꯐꯦꯕꯋꯥꯔꯤꯒꯤ ꯗꯦꯠ ꯉꯁꯤ 2ꯅꯤ ꯊꯥꯖꯔꯤꯕ꯭ꯔꯥꯕ ꯁꯦ ꯆꯦꯡꯒꯨꯝ ꯅꯥꯔꯤꯟ ꯃꯤꯒꯤ ꯅꯣꯡꯖꯨ ꯊꯥꯗ ꯖꯨꯟ ꯖꯨꯂꯥꯏꯗ ꯐꯪꯕꯗꯨꯕꯨ ꯁꯤꯂꯣꯛ ꯁꯧꯒ꯭ꯔꯤ ꯐ꯭ꯔꯦꯁ ꯃꯌꯥꯝ ꯑꯩ ꯉꯁꯤꯗꯤꯀꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯇꯣꯞ-ꯇꯣꯞꯄ ꯌꯥꯝ ꯇꯦꯟꯅ ꯇꯣꯉꯥꯟꯕ ꯚꯤꯗꯤꯑꯣ ꯑꯃꯅꯤꯀꯣ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝꯅ ꯎꯕꯗ ꯑꯗꯨꯝ ꯉꯛꯄꯤꯔꯅꯤ ꯍꯧꯖꯤꯛ ꯅꯣꯡꯖꯨ ꯊꯥ ꯅꯠꯇꯦ ꯖꯨꯟ ꯖꯨꯂꯥꯏ ꯅꯠꯇꯦ ꯀꯥꯂꯦꯟ ꯅꯠꯇꯦꯀꯣ ꯉꯁꯤꯁꯦ ꯐꯦꯕꯋꯥꯔꯤꯒꯤ ꯗꯦꯠ 2ꯅꯤꯀꯣ 2026ꯀꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯦꯡꯒꯨꯝ ꯅꯥꯔꯤꯟꯁꯦ ꯑꯩ ꯉꯁꯤ ꯀꯥꯡꯍꯧ ꯉꯧꯖꯔꯛꯀꯦꯕꯀꯣ ꯑꯗꯨꯁꯨ ꯐ꯭ꯔꯦꯁꯅꯤꯀꯣ ꯑꯗꯣ ꯀꯥꯏꯗꯒꯤ ꯆꯦꯡꯒꯨꯝ ꯅꯥꯔꯤꯟꯅꯣ ꯀꯥꯏꯗ ꯊꯝꯃꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯂꯧꯏ ꯀꯥꯏꯗꯒꯤꯅꯣ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯇꯣ 10 ꯖꯨꯂꯥꯏ 2025ꯗ ꯊꯝꯕꯅꯤꯀꯣ ꯀꯩꯝ ꯇꯧꯗꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯐ꯭ꯔꯣꯖꯟꯗ ꯊꯝꯕꯤꯔꯒꯅꯦ ꯃꯇꯝ ꯅꯠꯇ꯭ꯔꯁꯨ ꯍꯥꯎꯅ ꯍꯥꯎꯅ ꯆꯥꯕꯤꯌꯨꯀꯣ ꯑꯗꯨꯒ ꯁꯤꯅ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯑꯩꯅꯅꯦ ꯃꯈꯣꯛ ꯌꯥꯎꯗꯕꯤ ꯈꯔꯒ ꯊꯝꯕꯅꯦꯕꯀꯣ ꯑꯗꯣ ꯃꯈꯣꯛ ꯌꯥꯎꯗꯕꯤꯁꯤꯒꯤ ꯅꯣꯡ ꯌꯥꯎꯕꯒ ꯌꯥꯎꯗꯕꯤꯒ ꯀꯔꯝꯕꯅ ꯍꯦꯟꯅ ꯐꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝꯗ ꯑꯗꯨꯃꯥꯏꯅ ꯎꯠꯆꯔꯛꯀꯦ ꯈꯟꯕ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯄꯨꯟꯁꯤꯟꯅꯔꯔꯣꯏꯒꯦꯕ ꯃꯥꯏ ꯃꯥꯏ ꯇꯣꯉꯥꯟꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯃꯤꯟꯅꯔꯁꯤ ꯁꯤ ꯑꯩꯅ ꯃꯇꯝ ꯑꯣꯏꯔꯤꯉꯩꯗꯨꯗꯀꯣ ꯐꯖꯅ ꯃꯌꯥꯝ ꯂꯩꯁꯜꯂꯛꯑꯦ ꯑꯗꯨꯒ ꯁꯦꯡꯅ ꯆꯥꯝꯊꯣꯛꯑꯒ ꯊꯝꯖꯈꯤꯕꯅꯦꯕ ꯑꯗꯨꯅ ꯈꯔ ꯆꯤꯟꯅ ꯊꯝꯃꯨꯕꯁꯤꯗꯀꯣ ꯑꯥꯏꯁꯁꯤꯡꯁꯤꯅ ꯀꯩꯅꯣ ꯇꯧꯔꯦ ꯈꯔ ꯌꯥꯝꯕꯁꯨ ꯑꯣꯏꯅ ꯇꯧꯔꯁꯤꯔ ꯁꯤꯁꯦ ꯍꯦꯛꯇ ꯀꯣꯟꯅꯗꯦꯕ ꯑꯩꯈꯣꯏ ꯆꯦꯡꯒꯨꯝꯅ ꯉꯥꯎꯕ ꯐꯪꯗꯣꯏꯅꯤꯅꯀꯣ ꯁꯤꯅ ꯁꯤꯂꯣꯛ ꯁꯧꯒ꯭ꯔꯤꯗꯨꯅꯤꯀꯣ ꯁꯤꯁꯨ ꯑꯩꯅ ꯐꯖꯅ ꯅꯍꯥꯟꯃꯨꯛ ꯁꯤ ꯁꯦꯝꯕꯒꯤ ꯊꯥꯒꯠꯆꯈꯤꯕꯗꯣ ꯍꯥꯏꯗꯤ ꯃꯜꯂ ꯈꯣꯠꯂꯒ ꯀꯃꯥꯏꯅ ꯇꯧꯔꯒ ꯊꯝꯒꯦꯗꯣ ꯉꯁꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯑꯅꯧꯕ ꯊꯦꯡꯅꯕ ꯃꯤꯁꯤꯡꯁꯤꯅ ꯈꯪꯕꯤꯗ꯭ꯔꯒꯁꯨꯀꯣ ꯆꯪꯉꯒ ꯌꯦꯡꯕꯤꯌꯣ ꯑꯩ ꯊꯥꯒꯠꯆꯈ꯭ꯔꯕꯅꯦ ꯁꯤ ꯀꯃꯥꯏꯅ ꯇꯧꯔ ꯊꯝꯒꯦ ꯍꯥꯏꯕꯗꯣ ꯌꯥꯝꯃꯣꯏꯍꯦ ꯈꯤꯇꯪ ꯍꯥꯞꯄꯅꯦ ꯌꯥꯝꯒꯤꯔꯣꯏꯌꯦ ꯑꯗꯨ ꯍꯥꯞꯄ ꯌꯥꯔꯦ ꯅꯥꯀꯨꯞꯄꯤ ꯐꯖꯅ ꯆꯥꯝꯃꯒ ꯊꯝꯖꯔꯦ ꯁꯤ ꯈꯥꯖꯤꯡꯁꯤꯅꯦ ꯅꯥꯀꯨꯞꯄꯤꯁꯤꯅꯦ ꯑꯗꯨꯒ ꯆꯦꯡꯒꯨꯝ ꯅꯥꯔꯤꯟꯁꯦ ꯁꯤꯁꯤꯒ ꯀꯥꯡꯍꯧ ꯉꯧꯖꯔꯛꯑꯒꯦꯀꯣ ꯁꯧꯒ꯭ꯔꯤꯁꯤꯃ ꯊꯣꯡꯉꯒ ꯁꯤ ꯁꯨꯃꯥꯏꯅ ꯂꯩ ꯑꯗꯣ ꯏꯁꯤꯡ ꯑꯃꯨꯛꯇꯪ ꯆꯨꯞ ꯂꯥꯎꯅ ꯂꯨꯞꯊꯣꯛꯄꯤꯕꯗꯅꯦ ꯂꯨꯞꯊꯣꯛꯇ꯭ꯔꯁꯨ ꯑꯗꯨꯝ ꯌꯥꯕꯨ ꯌꯥꯏ ꯑꯗꯣ ꯑꯩꯅ ꯊꯨꯅ ꯇꯧꯅꯕꯒꯤꯗꯃꯛꯇ ꯆꯠ ꯂꯥꯎ ꯂꯨꯞꯊꯣꯛꯑꯦ ꯑꯗꯨꯒ ꯁꯤ ꯑꯗꯨꯒ ꯁꯦꯒꯥꯏꯕꯤꯔꯅꯤ ꯀꯟꯖꯜꯂꯦ ꯑꯥꯏꯁ ꯑꯣꯟꯁꯤꯜꯂꯨꯕꯒꯤ ꯄꯨꯔꯥ ꯃꯇꯝꯒꯤ ꯃꯍꯥꯎꯗꯨꯅꯤꯀꯣ ꯐꯪꯗꯣꯏꯁꯦ ꯆꯦꯡꯒꯨꯝꯅ ꯉꯧꯖꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯊꯝꯕꯤꯔꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯆꯥꯕꯤꯔꯣ ꯁꯤꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯏꯁꯤꯡꯗ ꯆꯥꯝꯊꯣꯛꯄꯤꯔꯨ ꯇꯥꯔꯒꯗꯤꯅꯦ ꯀꯪꯅ ꯁꯨꯝꯗꯣꯛꯄꯤꯌꯣꯕꯀꯣ ꯑꯩꯁꯨ ꯆꯥꯝꯃꯨꯔꯕꯅꯤꯅ ꯁꯨꯝꯗꯣꯛꯆꯩꯅꯦꯕꯀꯣ ꯑꯗꯨꯒ ꯆꯥꯝꯗ꯭ꯔꯒꯗꯤ ꯁꯨꯝꯗ꯭ꯔꯁꯨ ꯑꯗꯨꯝ ꯌꯥꯔꯦ ꯁꯣꯏꯕꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯁꯣꯏꯀꯣ ꯁꯨꯃꯥꯏꯅ ꯇꯛ ꯇꯛ ꯇꯧꯔꯅꯤ ꯆꯦꯡꯒꯨꯝꯕꯨ ꯄꯥꯝꯖꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯗꯨꯒ ꯍꯥꯎꯅ ꯆꯥꯕꯤꯔꯣ ꯌꯥꯝꯅ ꯇꯣꯉꯥꯟꯕ ꯇꯣꯞ ꯇꯣꯞꯄ ꯑꯩꯅ ꯅꯍꯥꯟꯈꯩꯁꯨ ꯑꯃꯨꯛꯇ ꯎꯠꯇꯕ ꯚꯤꯗꯤꯑꯣꯅꯤꯀꯣ ꯉꯁꯤꯒꯤꯁꯤꯗꯤ ꯑꯗꯨ ꯃꯌꯥꯝ ꯁꯤꯒꯤ ꯈꯥꯖꯤꯡꯁꯤꯅꯅꯦ ꯀꯩꯅꯣꯗ ꯂꯩꯔꯛꯄꯅꯦ ꯄꯋꯥꯗ ꯂꯨꯄꯥ 150ꯗ ꯏꯃꯥ ꯀꯩꯊꯦꯜꯗ ꯃꯌꯥꯝ ꯑꯗꯣꯝꯒꯤ ꯂꯝꯗꯗꯤ ꯀꯌꯥ ꯀꯌꯥ ꯄꯤꯅꯒꯦ ꯍꯥꯏꯕꯤꯔꯛꯑꯣ ꯁꯨꯝ ꯃꯌꯥꯝ ꯀꯣ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯦ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯁꯤ ꯌꯦꯡꯉꯣ ꯁꯤ ꯄꯨꯔꯥ ꯑꯗꯨꯝ ꯃꯅꯝ ꯅꯨꯡꯁꯤꯕ ꯐ꯭ꯔꯦꯁ ꯑꯣꯏꯅ ꯑꯗꯨꯝ ꯌꯥꯎꯗꯣꯏꯅꯤꯀꯣ ꯐꯪꯗꯣꯏꯅꯤꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯠꯁꯟꯕ ꯌꯥꯕ ꯄꯣꯠꯁꯤꯡꯁꯦ ꯂꯩꯁꯜꯂꯒ ꯇꯣꯏꯅ ꯕꯖꯥꯔꯗ ꯆꯠꯅꯗ꯭ꯔꯒꯁꯨ ꯇꯣꯏꯅ ꯂꯩ ꯆꯠꯅꯗ꯭ꯔꯒꯁꯨ ꯑꯗꯒꯤ ꯈꯔ ꯍꯣꯡꯉꯤꯉꯩ ꯃꯇꯝꯗ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯂꯩꯁꯜꯂꯒ ꯊꯝꯕ ꯌꯥꯝ ꯀꯥꯟꯅꯕꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯈꯨꯗꯛꯀꯤ ꯑꯗꯨꯝ ꯐꯠ ꯐꯠ ꯂꯧꯊꯣꯛꯄ ꯌꯥꯕꯀꯣ ꯃꯌꯥꯝ ꯑꯩꯒꯤ ꯇꯤꯜꯍꯧ ꯈꯨꯁꯣꯏꯁꯦ ꯌꯦꯡꯉꯣ ꯌꯥꯝ ꯅꯣꯛꯅꯤꯡꯕꯅꯦ ꯑꯩꯁꯨ ꯑꯗꯨꯝ ꯅꯣꯛꯅꯤꯡꯉꯦ ꯑꯗꯣ ꯈꯪꯗꯦ ꯁꯥꯏ ꯑꯗꯨꯝ ꯁꯣꯏ ꯃꯤꯅꯁꯨ ꯑꯗꯨꯝ ꯀꯃꯦꯟꯇ ꯍꯥꯏꯔꯛꯀꯗꯣꯏꯅꯦꯕ ꯅꯪꯒꯤ ꯊꯥꯡ ꯈꯨꯄꯥꯏꯗꯣꯅ ꯑꯃꯁꯨ ꯀꯥꯎꯔꯝꯃꯦ ꯃꯌꯥꯝ ꯉꯁꯤꯁꯦꯀꯣ ꯄꯨꯔꯥ ꯐ꯭ꯔꯣꯖꯟ ꯗꯦꯅꯤꯀꯣ ꯇꯧꯗꯣꯏꯁꯦ ꯁꯦ ꯗꯦꯠ 23 ꯅꯣꯕꯦꯝꯕꯔ 2025 ꯁꯤꯒꯤꯁꯨ ꯀꯃꯥꯏꯅ ꯊꯝꯒꯗꯒꯦ ꯚꯤꯗꯤꯑꯣ ꯊꯥꯒꯠꯆꯈ꯭ꯔꯕꯅꯤꯀꯣ ꯌꯦꯡꯕꯤꯅꯤꯡꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯩꯒꯤ ꯀꯩꯅꯣꯗꯨꯗ ꯚꯤꯗꯤꯑꯣꯁꯤꯡꯗꯨꯃꯛꯇ ꯆꯪꯉ ꯌꯦꯡꯕꯤꯔꯀꯣ ꯄꯨꯔꯥ ꯐ꯭ꯔꯣꯖꯟ ꯗꯦꯅꯤ ꯉꯁꯤꯗꯤ ꯁꯦ ꯑꯩꯈꯣꯏꯗꯤ ꯏꯪꯈꯣꯜ ꯂꯩꯖꯗꯕꯅꯤꯅ ꯏꯪꯈꯣꯜ ꯆꯥꯎꯗꯕꯅꯤꯅꯀꯣ ꯆꯤꯟꯕꯅꯤꯅ
ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯈꯔꯒ ꯊꯝꯖꯤꯜꯂꯒ ꯁꯨꯃꯥꯏꯅ ꯆꯥꯖꯩ ꯍꯥꯏꯗꯤ ꯍꯦꯛ ꯂꯩꯕ ꯉꯥꯛꯇ ꯆꯠꯄꯁꯨ ꯌꯥꯄꯣꯠꯇꯦꯗꯅꯀꯣ ꯐꯔꯛ ꯇꯥꯕ ꯅꯨꯃꯤꯠ ꯍꯥꯏꯁꯦ ꯁꯤ ꯂꯩꯔꯦꯀꯣ ꯁꯧꯒ꯭ꯔꯤ ꯊꯣꯡꯒꯗꯕ ꯃꯌꯥꯝꯁꯦ ꯁꯤ ꯌꯦꯡꯉꯣ ꯍꯥꯎꯒꯗ꯭ꯔꯥ ꯍꯥꯎꯔꯣꯏꯗ꯭ꯔꯥ ꯁꯤꯅ ꯃꯌꯥꯝ ꯍꯥꯏꯕꯤꯔꯝꯃꯣ ꯁꯤꯗ ꯍꯥꯎꯇ꯭ꯔꯗꯤ ꯄꯨꯖꯥꯔꯤ ꯐꯨꯕ ꯌꯥꯔꯦꯀꯣ ꯁꯤꯒ ꯃꯄꯤ ꯃꯆꯥꯅꯤꯀꯣ ꯄꯨꯔꯥ ꯖꯨꯔꯥꯅꯤ ꯁꯦꯠꯅꯤ ꯊꯥꯗꯣꯛꯅꯤꯡꯉꯥꯏ ꯌꯥꯄꯣꯠꯇꯦ ꯃꯅꯝꯒꯗꯤꯀꯣ ꯃꯌꯥꯝ ꯆꯦꯡꯒꯨꯝ ꯐ꯭ꯔꯦꯁꯀꯤ ꯃꯅꯝꯗꯨꯅꯤꯀꯣ ꯑꯗꯨꯝ ꯅꯝꯃꯤꯁꯦ ꯐꯖꯗ꯭ꯔꯥ ꯃꯇꯝꯒꯤ ꯆꯦꯡꯒꯨꯝꯗꯨꯅꯤꯀꯣ ꯄꯨꯔꯥ ꯑꯣꯜꯂꯤꯁꯦ ꯃꯅꯝꯅꯒꯗꯤ ꯂꯣꯏꯔꯦ ꯑꯗꯨ ꯁꯤ ꯃꯆꯨ ꯊꯥꯛꯄꯤꯒꯅꯨꯀꯣ ꯃꯆꯨ ꯊꯥꯛꯑꯗꯤꯅꯦ ꯍꯥꯎꯇꯕꯅꯦꯕ ꯄꯨꯔꯥ ꯃꯥꯡꯕꯅꯦ ꯈꯤꯇꯪ ꯍꯥꯞꯄꯤꯔꯒ ꯅꯥꯀꯨꯞꯄꯤꯁꯨ ꯐꯖꯅꯗꯤ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯑꯩꯅ ꯌꯥꯝꯗꯕꯅꯤꯅ ꯈꯤꯇꯪꯗꯤ ꯅꯣꯡ ꯐꯥꯗꯣꯛ ꯉꯧꯕꯩ ꯊꯝꯕꯅꯤꯅ ꯉꯁꯤ ꯐ꯭ꯔꯦꯁ ꯑꯣꯏꯅ ꯉꯧꯖꯕ ꯋꯥꯅꯦꯕ ꯑꯩꯒꯤ ꯉꯁꯤꯒꯤ ꯏꯟꯁꯥꯡꯁꯤꯗꯤꯀꯣ ꯃꯌꯥꯝ ꯄꯨꯔꯥ ꯃꯩ ꯆꯠꯇꯣꯏꯅꯤꯀꯣ ꯃꯣꯔꯣꯛ ꯃꯦꯠꯄ ꯃꯣꯔꯣꯛ ꯁꯥꯇꯛ ꯇꯧꯕ ꯑꯃꯒ ꯂꯩꯇ꯭ꯔꯦ ꯇꯧ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯇꯤꯜꯍꯧ ꯁꯧꯒ꯭ꯔꯤ ꯄꯨꯔꯥ ꯐ꯭ꯔꯦꯁꯅꯤꯀꯣ ꯑꯣꯏꯔꯤꯁꯦ ꯃꯅꯥꯒꯁꯦ ꯁꯤꯅ ꯕꯣꯔꯥ ꯇꯧꯅꯕ ꯈꯤꯇꯪ ꯈꯥꯛꯆꯜꯂꯦꯀꯣ ꯕꯣꯔꯥ ꯆꯥꯅꯤꯡꯉꯦꯅ ꯁꯤ ꯂꯩꯖꯔꯦꯀꯣ ꯃꯌꯥꯝ ꯁꯤꯕꯨ ꯍꯥꯎꯔꯣꯏꯗ꯭ꯔꯣ ꯌꯥꯗ꯭ꯔꯦꯀꯣ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ ꯍꯧꯖꯤꯛꯄꯨ ꯍꯧꯖꯤꯛꯁꯦ ꯀꯩꯅꯣ ꯐꯦꯕꯋꯥꯔꯤꯒꯤ ꯗꯦꯠ ꯉꯁꯤ 2ꯅꯦ ꯊꯥꯖꯔꯤꯕ꯭ꯔꯥꯕ ꯁꯦ ꯆꯦꯡꯒꯨꯝ ꯅꯥꯔꯤꯟ ꯃꯤꯒꯤ ꯅꯣꯡꯖꯨ ꯊꯥꯗ ꯖꯨꯟ ꯖꯨꯂꯥꯏꯗ ꯐꯪꯕꯗꯨꯕꯨ ꯌꯦꯡꯉꯨꯀꯣ ꯁꯤ ꯀꯥꯟꯅꯕꯁꯦ ꯃꯌꯥꯝ ꯂꯧꯕꯤꯍꯧꯀꯣ ꯃꯌꯥꯝꯁꯨ ꯊꯝꯖꯤꯟꯕꯤꯌꯣ ꯑꯗꯨꯒ ꯌꯥꯝ ꯍꯥꯎꯅ ꯑꯗꯨꯝ ꯆꯥꯕꯤꯌꯨꯀꯣ ꯌꯥꯗ꯭ꯔꯦ ꯇꯤꯟꯒ ꯀꯨꯠꯀ ꯑꯗꯨꯒ ꯁꯤꯒ ꯄꯥꯔꯤꯕꯁꯤꯅ ꯇꯨ ꯂꯣꯏꯖꯔꯦ ꯁꯤꯜꯂꯣꯛ ꯁꯧꯒ꯭ꯔꯤ ꯐ꯭ꯔꯦꯁ ꯑꯗꯨꯒ ꯑꯩꯒꯤ ꯐꯣꯂꯣꯋꯔ ꯃꯌꯥꯝꯅ ꯁꯤꯁꯇꯔ ꯅꯪꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯉꯨꯕꯗꯒꯤ ꯌꯥꯝ ꯀꯥꯟꯅꯔꯦ ꯑꯩꯈꯣꯏꯁꯨ ꯁꯨꯃꯥꯏꯅ ꯁꯦꯝꯃꯒ ꯃꯇꯝ ꯃꯇꯝꯅ ꯆꯥꯕ ꯐꯪꯉꯦ ꯍꯥꯏꯅ ꯀꯃꯦꯟ ꯃꯌꯥꯝ ꯏꯕꯤꯔꯛꯑꯦ ꯃꯦꯁꯦꯟꯖꯔꯗꯁꯨ ꯃꯌꯥꯝ ꯂꯥꯛꯑꯦ ꯑꯗꯣ ꯃꯔꯨꯑꯣꯏꯅ ꯃꯄꯥꯟ ꯂꯝꯗ ꯂꯩꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯏꯔꯝꯒꯤ ꯃꯅꯥ ꯃꯁꯤꯡꯁꯤꯡꯁꯦ ꯁꯤꯒꯤ ꯑꯥꯏꯗꯤꯌꯥꯁꯤꯗꯒꯤ ꯆꯥꯕ ꯐꯪꯉꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦꯅ ꯍꯥꯏꯕꯤꯔꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯥꯎꯖꯩꯀꯣ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯌꯥꯝ ꯕꯥꯏ